अकोई Arambai na hana lansi haubani Kuki na haubanati hana mana thokibado aduki mati lali Arambai na hana haugiba laite lalasi Kumar na nahan magi kanota social magi kanota Facebook ki account da mana akoy Arambai na hana lansi haubani Kuki na haubanati hana mana thokibado aduki mati lali Arambai na hana haugiba laite lalasi Kuki na haura aba matungda so sampuda mai thadana khotana tala aba matungda Arambai di khali saitu watu pairaga nungda wairam sangjallaga mai trobung bangra mai tharakpa kholakpa do kangiba khatani atubo Arambai leiramdraba ngasi Manipur na maitai na Imphal area da maitai macha mayam na leiribase leiba phangamdabasu yai numitu da torbung bangla da sangjallaga moina saitu watu pairaga tauramdraba ngasi akhoina saisida yang maitai mayamsina hingibase leiribase leiba phangamdabasu yai tangla se moina loi khudum chalambasu yai adubu mana Pabung Joykumar na nahan thokiba magi statement do handopiu lale natraga ai soigre haiba wahai se haibiu haiduna khoina nahan langonda akhoi ngarangi pung 10 bo thajagi bane matamse aduma sengdoraktre mangak aduki mati kalle mana mangak kallabani na kanbagi matungina makha tarako aina khoi Manipur ki Apunba Imasing na mongonda thamjariba wahai se ma social media da thokpasu yaroi ma platform amata da karakpasu yaroi haiba mana sendoi hairagadi akoina mana karakpa matamda akoina khut paira singdagani Manipur Apunba Imasing na aduga ma bhole pasu yaroi sigi wahai se akoi Manipur Apunba Imasing thamjari athuba Apunba Joykumar se kanoleba ma matomdara ba Manipur da English khangi ba English ngali se ma matomdara ba Manipur si mana loina suppa yara braba ado koi rajniti gi amot na mayam da thumjan da bona rakbada anang sing da badna piba ado ga Manipur bu thina bisna hona rakbaji hona ningde baina ai koi mayam sina amata pam de bu gi thabak to masigi thabak se thok da nabagi damak ta neba sengtok ko mai matam pira ga mana ado am kali du kari no ma pun se sapagi boycott to da ne bole pasu yaroi mama koi puna magna magi social boycott to gani mana lai ba any platform ma da sing da da ma bo mukhurang bar ga sing da ikai ba pina habis su akoi media da khangan jari sing Arambai na singi folauni sina akhoi se mayon chong ba horak tangai ri ba pithnibi puma na maitai lande haina ne mayon chong khalak ba horak tangai ri ba mana mayon chang thudi piri se kai gino ba ado sengok piu hai ba sapane hai ba akhoi ne ina khagak tana ma bu thuga yang hai dana tawu ba da natte hai ba hai de na ngarang gi pung 10 sida ma sendok piro na khoi hai jag rabane sengdorakte mana mangak asam kalli se kai gino ba ma laiba ki mapi mapa oirami ba amani mogi rajniti ki dola doli khoi khangde kaim khangde rajniti ki dola doli khoi kaim khangde akoi rajniti yaw wala tholak panate rajniti su yawde akoi di ima laiba ki sme ki te thi de ki thoki ba thokdok se sigi damakta ima laiba kandaba yate haurei be sai su mayam se kolong paira ga laiga da makhuda kulai paira ga chingkhong chi nga laigrabane ba sigi damakta khoi khallaga tholak pane ba Saida mayon pithribi pumba na maitai landi haibase mayon chongba horakanda mana mayon thudi piri se kai gino ba sigi damakta ne ba khoina thoklai se why pass the hana truck driver